Ngasi ki Ukhrul Zilla ki newsletter sita ahan bawaina Ukhrul amasung Kamchong Zilla ki COVID-19 status yankisi. Official record pangataw panina ngarang Sunday dang taret ki oina yankisi. Kamchong district ki oina des ki tamak Imphal da thakraba total number si 1,258 oyi. Amasung test result pangkraba si machine 259 oiki. Siki marakta COVID-19 positive si machine taret oyi. Ukhrul Zilla ki oina di Imphal da test ki tamak swab sample thakraba si machine 2,102 oyi. Loinana test result pangkraba si na machine 935 oyi. Amasung positive case si na tara nithoi oiki. Kamchong Zilla ki active case si mari oyi. Amasung recover si na ahum oiki. Ukhrul Zilla ki oina di recovery si ahum oiki. Amasung active si mapan oina leiriye. Hujiki oina di Zilla ani si da COVID case leibasi mapandagi halakpa quarantine center da leiripa sing ki manung da thokripa ni community manung da spread tawripa thengnatri. Asi thok hantanapa Zilla ani si da government ki SOP 14 days atu loiraka amuk hanna village quarantine mandatory oiki. Government ki facility quarantine center loiraka amuk hanna 14 days quarantine dawhan base extra precaution laukipani. Village quarantine center si khun ayam banati infrastructure facilities later baki khun ki matai da temporary shed shamtuna tawri bani. Loinana chamna village amasung lekai atuna manage tawki bani. Ukhrul district headquarter oinati hunphun Ukhrul COVID-19 committee ki makhada lekai da quarantine center kaya hangki loinana Ukhrul ki domicile khak natana Ukhrul amasung Kamchong Zilla ki mioi kaya asigi facilities phanghanki. Ukhrul Zilla ki oina quarantine center singki matangda practical joviality kharai panbatarabati society NGO amasung individual singna mateng piripasi government facility center khata piripa uki community na village amasung lekaida quarantine center run tawripa sidati mikian kaya changpidaba kum uyi ningsingba yai Government Facility Quarantine Center Maru and the Institutional Quarantine Center Amasung Assembly Constituency Wise Oina MLA Singna Run Tauriba Center Singdati Society Chairs Amasung Individual Kaya and the contribution Piba Tangli. Laibak Tina Haibadare Resources Yam Watna Labor Village Amasung Lekai ki Quarantine Center Singdati Cheng Alu Amasung Dal Natana Atay Pipa Ngamdaba Kun Amasung Lekai Kaya Tangli. Shangna Hairati Bookning Shangna Mateng Pikataurati deserving destination Yang Raka Pibas in a society the Henna Kutong Chapa Pangan Bayai. Village Quarantine Center the villagers sing the Yamwana Shepatao Piripa. Si Yang Raka Quarantine Center the Ladypa sing the Varonta Sinki Tamak Shalao Pipa Shu Ukhrul Zilla the Tang the year. Chingai Assembly Constituency ki Chingchuring Japung Quarantine Center the Lady Passing the Varonta Singpo Takatpa Fong Tokpo when the Ngarang Sunday the Oksha Amasung Yerom Kaya Lepipa ki Pausi social media the viral when the Lady Patang the ye. Aroi Bada Bankers in the Tabak Leptana Shepatauri Pasi Yang the COVID-19 ki unsung hero Neahan Ukhrul the Lady Pa United Bank of India ki retired senior manager AS Yaringam na Shum Fong Toki. COVID-19 pandemic ki matam asida bankers singshu frontline runners amani haina lowi lockdown matam asida mi mayamna yumda leiba matam asida bankers singna bank da chattuna yamna kudong thiba yaba customer singi thabak mayam tawduna le customer mayam punba mafam oibanina social distancing thamba ngamdaba matamsu le aduna bank da thabak shuba haibasi covid laina pakpa yaba chances yamna le bankers ate kayam room covid laina nabagi pau phangi aduna bankers sing asi mayam gi tamak thawai katpiba the unsung heroes amani haina loba yai